Arambai News Guwahati da Mitilon gi pau tabiribasingbu ihan handumakta chingangbam Suzitrani na khurumjari. Hujing asigi samlappa mariba pau sing lowirase. Lalholub Alpha I amadi Assam lenga ki marakta santi gi wari shanabagi matangda tapna naksinnarakpagi phibam ama layraklabaso Alpha na Assam gi naharol sing lalholub asida pushinaba leptana hotnai amadi masigi matangda Pares Barua gi khut Guwahati yausilakle haibasi mayek senglakle. Guwahati Sahargi Kharguli area dagi nupi macha ani Alpha changduna Myanmar yaukre haibagi thazaba yaba paw malakli. Sarsati kaugi nupi macha amana Alpha changnanabagi mayum thadokjringai mamang seireng amasu iduna thamlamki. Inglising ani taramari dasu macha nupi asi Alpha changani haina mayum thadoktuna chatlurabani haina Sarsati gi mamana phongdorakhi. Panbayai hokiba February 15 dagi nupi macha ani asi mangkhibane. Guwahati da football sanafam mafam sing yamnamak leitabadagi miyamna yamnamak pamnariba sports asibu maning tamna pena sanaba phangdri. Asumna lengakna football bu thoi bidriba sigi mayokta protest oboina All Assam Football Players Association na lakliba February kun nongmaizing numitta Guwahati gi lambi lamjawda thoktuna football sanaduna protest tawragani lauthorakre. Ground leitabadagi Bordoloi Trophy, Guwahati Super Division League amadi atay football event sing Guwahati da sanaba ngamdre amadi football coaching gi matangdasu khudong chadaba kaya mayoknari haina pendana wakalakle. Ngasi Assam da icham chamjaba dukan phamba miyoi amana matam sangnadagi maki scooter ama leijanabagi mangjarakpa manglan mangphaunaba ngamkhre. Barpeta district ki miyoi asina haukiba chahi ani makhai paisa choiba sing tungshinduna scooter amagi down payment piba ngamkhe. Maki paisa choiba sing adu bora amada haplaga purakhe amadi Barpeta da laiba Alpana Suzuki dealers ki official singna sale achoiba sing adu thidoktuna yengbada lupali sing kunithoi oiramkhe. Haribali sing kunithoi adu down payment oina piramlaga mahakna pamjaba scooter amagi mapu oiba ngamkhre. Ngasi Sibsagar da laiba itihasik Pukri Jai Sagar da Arunachal dagi lakpa Buddhist lining basingna ngachik yauna nga ahingba quintal ama thadakre. Buddhist singi dharma guru oriba Dalai Lama gi punsi nungsangnaba ahingba nga singasi asengba isingda thadokpani haire. Ngasi Manipuri People's Front Central Committee na sinlangduna MPF na luchingba member taret na saba team amana Mizoram da handakta laikhidraba Bamrampurgi Awana Taraba Laikhidraba Kaisam Pravin Amadi Namram Nipengi Yumsing the Chatuna Imung Manungi Myoishing Amadi Laikai Ahalaman Singa Paminaduna Awabada Sarukyamina Kre. Ngasigi Kongcherasida MPF ki Maikidagi Kaidem Kanta Advisor Lakipu District Thangzam Manilal Vice President Central Committee Haribabu General Secretary Hailakandi District Furit Sabam Manidhon President Lakipur District Ton Singh Organizing Secretary Lakipur District Loidana Jubeda Begum President Manipuri Muslim Merapaibi Sangstha Amadi Thotlai Devi Assistant Secretary Muslim Merapaibi Sangstha Su Sarukyakhe. Asumna awaba taraba imungani makta haikat laikat tamnanaba amadi awaba da sarukyaboina MPF Central Committee gi maikaidagi lupalising manga khak khusinnaramkhe. Laikhidraba imung anina achumba wayal phangnanabagi damak yamnamak kanna chen chongliba JSC ga loidana atei organization civil society organization singna athuba matamda justice ama purakani habagi thazaba MPF ki members singna phongdoklakhe. Makata na JSC amadi atei organization singna puna changchilakpa khongjang singda MPF nasu hanba laitana saruk yagani amadi awaba taraba imung anigi damakta thamoi sengna lepkani hainasu member singna thazaba piramki haire. Naharol Korirol Silub Assam gi Niputaruk suba mapok Thauram Amadi Chahigi Mifam Lagliba February kun Nomaizing Numitta Noma Chupna Korirol Sanglen Lakipurda Paktok Lagane. Handaki Mifam Asida Saknaraba Ayiba Sing the Su Mana Piduna Ikai Kumnagane. Amadi Abhonga Mifam Amadi Saitegi Thoram Amasu Pangtokane. Thoram Asida Ireicha Singna Saruk Yabiranaba Thauren Konsam Nandababuna Hairakle. Assam Rifles na Kasar District ki Binakandi ki Manung Channa Pabda Block ta Minung Siga Loidana Tengbang Bugi Thoram Ama Pangthokre.
ꯂꯨꯈ꯭ꯔꯥꯕꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤꯁꯤꯡ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡ ꯌꯥꯎꯅ ꯕꯦꯅꯤꯐꯤꯁꯤꯌꯔꯤ 100 ꯍꯦꯟꯕꯗ ꯅꯣꯡꯃꯒꯤ ꯇꯉꯥꯏꯐꯗꯅ ꯆꯪꯕ ꯆꯦꯡ ꯍꯋꯥꯏ ꯊꯥꯎ ꯊꯨꯝꯅꯆꯤꯡꯕ ꯃꯌꯣꯝꯁꯤꯡ ꯌꯦꯟꯊꯣꯛꯇꯨꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ हंदक पांथोकदोरिबा मणिपुर असेंबली मिखल असिदा बीजेपी मिरेपसिंगी भोट खोमननबगीदमक इंडिया की प्राइम मिनिस्टर नरेंद्र मोदी अमदी होम मिनिस्टर अमित शाह इम्फाल लाकदौरे। पाव अमगी मतुंगिना प्राइम मिनिस्टर नरेंद्र मोदीना लाग्लिबा फेब्रुवरी 23 अदुगा यूनियन होम मिनिस्टर अमित शाहना फेब्रुवरी 23 मणिपुर भोट खोमलगनी हाइरे। स्पेशल प्रोटेक्शन ग्रुप SGP की कांगबू इम्फाल थोंगलदुना प्राइम मिनिस्टर अमदी यूनियन होम मिनिस्टर की इम्फाल खोंचत की दमक ngak senanaba security की थौरांग लौखटपसु हौख्रे। पनबा याई कांग्रेस लुचिंगबा राहुल गांधी सु लाग्लिबा फेब्रुवरी 23 दा इम्फाल दा लाक्तुना कांग्रेस की भोट खोमगदौरिबने। ngasi यूनियन मिनिस्टर स्मृति ईरानी ना मणिपुर बीजेपी की ओइना भोट खोमलदुना मियामगी हराव नुंगाइबदा सरुक याखिबगा लोइनना नुपीमचा सिंगा लोइनना चिंगमी सिंगी ओइबा नाट की ओइबा जगोई साखिबगी वीडियो वायरल ओइख्रे। ngarang tripura gi pakhang macha amana tha gi leibakta lam lei haibagi paw ama sandokhrabagi matung ngasisu state asimaki atopa pakhang macha amana mahak nasu tha da lam lei haibagi claim tawrakle। वेस्ट त्रिपुरा डिस्ट्रिक्ट की तुलाबगान खुनगी मोटर मैकेनिक चंपक देवनाथ कौब मियोय असिना $150 हाइबदि लुपा लिसिंग तरागा चमरी 152 पीदुना थागी लेबाकता लम एकर अहुम लेख्रे हाइरे। सेल्फम असी पीदुना न्यूयॉर्क तलैब इंटरनेशनल लूनर लैंड्स रजिस्ट्री दगी लम प्लॉट असी लेखिबने। लम लेबगी चे चांगी सॉफ्ट कॉपी ईमेल की खुथांगदा फंगले अमदी ओरिजिनल कॉपी निमित 9 की मनुंगदा यौरकलगनी सो हाइखी। माकी प्रॉपर्टी रजिस्ट्रेशन सर्टिफिकेट असिगी मतुंगिना माकना लैरिबा लम असी मारे न्यू बियमदनी। मसीगी डायमीटरना किलोमीटर 450 नि अमदी मसी थागी लेमाइदा लेबा ख्वाइदगी अरीबा कोइरंगनबा वेसन सिंगी मनुंगदा अमनी सो हाइरी। इंग्लिश निपान अहमदाबाद मरी मरी पोखाइखिबा थौदोकसिंग अदुदा चेनबसिंगी ngasi चैराक लाउथोख्रे। स्पेशल डेजिग्नेटेड कोर्ट अहमदाबाद ना मियोय 39 दा सीबगी दंडी पीखिबगा लोइनना 13 ना मपुंची चुप्पा फादोक ओइननबगी वायल ताखि। निंगसिंग बयाई मरी मरी पोखाइबगी थौदोक अदुदा मियोय 53 सीखिबने अदुगा चनीना असोगप्पन नंखिबने। वायल असिदा लेखिद्रबसिंगी इमुंगसिंगदा लुपा लाख अममम अदुगा असोकपसिंगदना लुपा लिसिंग 50 पीननबसु हाइखि। दिल्ली की सीएम अरविंद केजरीवाल अमदी मतम अमदा आपता लेरंबा कुमार बिस्वास की मरक्ता चिंगी लान कनखलकले। कुमार बिस्वास ना केजरीवाल बो खालिस्तान भक्तनी हरखिबगा लोइदना आपकी लुचिंगबसिंगबु अजगरगा चांगदमनरदुना अजगरना हौजिक फावबदा अचुंबगी पांगल कयामु यामना कनबगे हाबदु खंगबा ngamdri हाइख्रे। नाकलमरोमदा अरविंद केजरीवाल ना कुमार बिस्वास की प्रो सेपरेटिस्ट चार्ज यारखिदबगा लोइनना सेपरेटिस्ट नि हारबदी ममांगदना माकपु फाद्रिबा करिगिनो वहंग हंगलकले। तौबगिदी बीजेपी अमदी कांग्रेस अनिमकना केजरीवाल की मथक्ता सेपरेटिस्ट सिंगा नक्शिनबगी मराल सीखी। राहुल गांधी अमदी प्रियंका गांधी वड्राना केजरीवाल दे टेररिस्ट की मयुमदा यारेकपा मियोइनी हाइना फोंगना मराल सिरखरे। हिजाब की चयेतनबगी मतंगदा ngasi कर्नाटका हाई कोर्ट ना 3 सुबा अमदी अरोइबा हियरिंग लोइसिनख्रे। हिजाब बैन तौबगी मतंगदा महैरोइसिंगना कोर्ट की वायल खौरांगना ngainari। पिटिशनर ना पामलिबा से यामद्रबदा इराई नुमित खुदिंगी अमदी रमजान की मतमददे हिजाब सेटपगी अयाबा पिबियु हाइबसिने। नाकल अमरोमदा कर्नाटका लेंगाकना वाथोगसी मथौ इता तादना सांगदोकहनबनी हारखिबत नतना मसिदा कांग्रेस की खुद यावी हाइबगी पेंदबसु फोंदोरकले। चैरगसिदा माइनॉरिटी वेलफेयर डिपार्टमेंट ना रन तौबा कर्नाटका की माइनॉरिटी इंस्टीट्यूशन सिंगदा हिजाब स्कार्फ्स गेरुआ मचुगी सोल अमदी अतई धर्मगी ओइबा सिंबल सिंग क्लासरूम दा सिजनबगी अयाबा पीदनबा ऑर्डर अमसु थोख्रे। हिजाब बैन तौबगी मतंगदा कर्नाटका हाई कोर्ट ना पिरकिबा ऑर्डर अदुना यामनमक कन्ना चेयेतनबा थोकलिंगै मतमसिदा कर्नाटका की हाजी अमदी वाकफ डिपार्टमेंट ना माइनॉरिटी इंस्टीट्यूशन सिंग हाई कोर्ट ऑर्डर इंदुना चटननबा अमदी हिजाब अमसुंग गेरुआ
scarps yauna dharmagi oiba fizolsing mahiroi-singbu sethandanaba ngarang sagolse numit guideline amasu thadorakhi adubu directive asi college authority singna mahiroi-singi dress natraga uniform hanadagi prescribe tawraba college singdata chatnagadabani haibagi chetnaba asi leiribane पंजाब की कांग्रेस प्रेसिडेंट नवजोत सिंह सिद्धू वांगांग कमजाव हुनबत नतना माकी केंद्र मियामगी अवा अनादसु हेन हन्ना येंगबिदे हाइना माकी वोटर सिंगना माकी मथक्ता हकथिंगना मराल क्या सिरखरे सिद्धूना माकी कंस्टिट्युएंसी दा हौकिब चही मंगा असिदा सुक्नतगी अनिरक खक्तमक लाखे मियामगी फोन सु लौखत पिखिदे हाइना माकी मथक्ता सिरखिब मराल सिंग अदु सिद्धू मसामकना याजब खिबग लोइनना ngakpinabsu haijarakre amadi voter singi awa ana kudong chadaba kayagi oina phone line ama yamna thunamak hangdoklagani su haiki haukiba chahi ani asida covid ki mayokta indiana changsin kiba lanjang da prime minister narendra modi na laukiba leadership ki thodang sing adubu highlight toba lairik ama ngasi irai numit makhum hangdokre A Nation to Protect haina koba lairik asi Priyam Gandhi na ibane Modi gi ahum suba lairik ne Laibaga sida nomagi covid nabagi chang hantharakpaga loinana haukiba pung kunmari asida nauna positive case lising kunmanga phangki aduga chamriga marfutarani thoina laikhide ngarang khaktada covid vaccine lakh kuntra teret dasmik nipan taruk kapthoktuna haujik phawda India da punna covid dose crore chamaga humbudramari dasmik taruk mari kapthokre नाबगी चांगा फगलकपगी चांगा येंगनरुबदा फगलकपगी चांगना यामनमक हेनबदगे महै लोइसंग अयाम्बा ऑफलाइन क्लास हौनखिबगा लोइनना कोविड की अथिंगबसिंगसु मथंग मथंग लोकथोकनरकपगा लोइनना महौसागी हाबदी कोविड ममांगी मतमदा हंजिनरकली अदुबु हांगकांग शहरदा कोविड नाकिबगी सक्तम अमा लौरकले हौकिबा चाही अनि असिगी मनुंगदा ख्वाइदगी वांगना नोमगी कोविड केस फंगबगी रेकॉर्ड ओइना रांग सरसिदा अनोबा कोविड केस लिसिंग तरुका चामा हेना फंखे कोविड ना सीबगी चांगसु यामनमक वांखलकले हॉस्पिटल अमदी आइसोलेशन फैसिलिटी सिंग स्टाफ वाटपगी अवाबा अमदी खुदोंग चादबा कया लेप्तना मायोकनरकले पंबा याय हौजिक अनाबा लिसिंग तरेटसु होम आइसोलेशन दा लेइरे अदुगा अनाबा लिसिंग अनिगा चनिपान हेनबना हॉस्पिटल अमदी पब्लिक लायंग संग दा लेइरिबने अदुगा अनाबा लिसिंग अनि चामना कम्युनिटी आइसोलेशन दा लेइ हाइरे अरोइबदा ngasi gi tentakpa maroiba pau khara Guwahati Borjar Airport tagi ngasi Hajj Jatri Nifumanga Makka Madina tamna paikre haukiba February mari dasu Guwahati dagi Hajj Jatri kunmanga Borjar Airport tagi paikrabane Assam da drug talai chubadagi laikhidraba nupa macha amagi mamana Assam gi CM Himanta Biswa Sarma da state asida drug na changsilakliba lanjang asi loisinabagi thorang paikhatpinaba haijarakre Barak Tampaki kwa mafia ngasi court puthokre Bongaigaw dagi pakhang macha ani sakhangdabasingna kidnap tawkhre lupa lakh kunthra ransom gi dawi tawrakle Mizoram gi Champhai district jail da phadok humbudra manga ngasi covid positive oikre hojik phadok chamaga 13 lariba jail asida nupi humbudrani thoi amadi ngakpigane nupa humbudrani thoi amadi nupi ahum covid positive oirakhe haukiba pung kunmari asida Mizoram da covid ki anoba positive case lising amaga chamaga 18 phangkhi Mizoram da international travel history laiba passenger sing thunglaba matamda tangai fadana quarantine tawbugi mathau tararoi adubu entry point sing da makoibu screening tawgodabani haina Mizoram laingakna aiba chirol ama thadorakle Awang nongpok India gi ahanba motor racing track Mizoram gi konung sahar Aizawl da lairagane lupa crore taragi project asina nongpok thangba madi awang nongpok India da asiguma makhalgi ihan hanba motor sports racing track amadi sports complex oigadaure Air India na India amadi Ukraine gi marakta lagliba February 12 kunmari amadi 13 ta flight ahum operate tawgane Air India booking office website call center amadi authorized travel agency singi kuthangda booking tawba yagani haina Air India na khangalakle Laingakna need MDS English ingani kunithoi gi matam chayol mari dagina taruk fawba sangdok hankre mamangda hariba examination ase March 3 ta pangthoknabagi lauthokhiba laikhrabane
Nakal amaromda MDS course-singda admission tawbagi eligibility oinanaba compulsory rotating internship loisanbagi numitsu chahi asigi March 13 gi mahutta July 13 da lepnakre. Union Home Minister Amit Sahaga mathangi phaminaba sida Meghalaya leingakna ILP issue gi matangda wafam pukhatkani haina Meghalaya gi deputy CM na paumishingda khangalakhi. February 10 Punjab Mikhalda vote Thadanabagi Damak Jammu Kashmir da Thabak Tauriba Punjab ki voter singi oina Jammu Kashmir lengakna state holiday lauthokre. Prime Minister Narendra Modi na Maharashtra da Thane Diva railway lines hangdokre. Rail da chathok chasin tauriba miyoi singda soida ngamdanaba amadi matam asigi travel experience pinanabagi damak lengakna honari hainasu Modi na haiki. Ngasi Prime Minister Narendra Modi na maki Delhi Sangai da Sikh luchingba singa phaminakre. Mikhal gi mangoina na Sikh singbu pelhannabagi thawrangni haina opposition na pendaba phongdorakle. Kerala da hauzik phawbagi oina COVID tagi phagalakpagi chang khwaidagi wangkhre. Nomagi COVID case load su hantaraktuna anoba case lising taret ka chatret mafu khaktamak phangkhe. Israel da COVID ki phibam phagalakpadagi green pass lauthokre. Haujiksu Ukraine gi maikay da Russian force na question duna leiba satellite imaging da uba phangli. Russia na Ukraine gi mathakta achoba military lanjang ama changsinba ngambagi thawrang lei hairakre. Marginalized community sing habadi LGBTQIA gi miyoi singbu otnaiba police force ki mathakta chirak pinanabagi damak ain ama Tamil Nadu lengakna semkre. Lesbian namadi gay na chingwada police na violence chathabagi mayokta akhanaba legal provision ama chanahanba India ge ihan hanba state Tamil Nadu na oikre. Amadi Bangladesh da educational institution sing lagliba February 12 dagi hangdoklagani. Ngasi karandi Arambai News Guwahati da Maitilon gi pau sandok chaba matang installation jabaga loinana tabiriba singbo amkaso hanna khurumjari.